ꯃꯌꯥꯝ ꯑꯩꯒꯤ ꯆꯦꯅꯦꯜꯗ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯃꯌꯥꯝ ꯑꯗꯣ ꯉꯁꯤꯁꯨ ꯑꯩ ꯚꯤꯗꯤꯑꯣ ꯑꯅꯧꯕ ꯑꯃꯃꯨꯛ ꯄꯨꯔꯒ ꯂꯥꯛꯆꯔꯦꯀꯣ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯑꯗꯣ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯄꯥꯎ ꯑꯃꯃꯨꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯁꯦꯌꯔ ꯇꯧꯖꯔꯛꯀꯦ ꯅꯨꯡꯉꯥꯏꯇꯦ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯍꯧꯖꯤꯛꯁꯦ ꯂꯣꯏꯔꯗ꯭ꯔꯥ ꯈꯜꯂꯤ ꯏꯔꯥꯡꯁꯨ ꯈꯤꯇꯪ ꯅꯦꯝꯊꯔꯦꯅ ꯈꯜꯂꯦ ꯑꯗꯣ ꯃꯆꯤ ꯑꯃ ꯍꯦꯛꯇ ꯑꯃꯨꯛ ꯍꯦꯛꯇ ꯍꯧꯔꯛꯑꯦ ꯑꯗꯒꯤ ꯋꯥꯈꯜꯁꯦ ꯂꯩꯇꯥꯐꯝ ꯍꯥꯏꯕꯗꯣ ꯁꯨꯡꯂꯩ ꯂꯩꯇꯦ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯑꯃꯔꯣꯝꯗ ꯈꯔ ꯐꯔꯦ ꯈꯜꯂꯦ ꯑꯗꯒꯤ ꯑꯃꯔꯣꯝꯗ ꯑꯗꯨꯝ ꯇꯧꯔꯛꯏ ꯑꯃꯔꯣꯝꯗ ꯈꯔ ꯐꯔꯦ ꯈꯜꯂꯦ ꯑꯃꯔꯣꯝꯗ ꯑꯗꯨꯝ ꯇꯧꯔꯛꯏꯀꯣ ꯑꯗꯣ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯍꯥꯟꯅ ꯃꯌꯥꯝ ꯄꯨꯟꯅ ꯑꯝꯇ ꯌꯦꯡꯃꯤꯟꯅꯈꯤꯁꯤꯀꯣ ꯑꯗꯨꯒ ꯑꯗꯨꯝ ꯃꯈꯥ ꯇꯥꯕ ꯑꯗꯨꯝ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯑꯣꯏꯕ ꯋꯥ ꯈꯔꯁꯨ ꯃꯌꯥꯝ ꯃꯐꯝꯗ ꯑꯗꯨꯝ ꯊꯝꯖꯔꯝꯒꯦꯀꯣ ꯃꯌꯥꯝ ꯁꯦꯛꯇꯥ ꯑꯋꯥꯡ ꯂꯩꯀꯥꯏꯗꯒꯤ ꯈꯨꯟ ꯉꯥꯛꯄ ꯈꯨꯟꯖꯥꯁꯤꯡꯅ ꯁꯤꯖꯤꯟꯅꯕ ꯈꯨꯠꯂꯥꯏꯁꯤꯡ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯀꯃꯥꯟꯗꯣꯒꯤ ꯇꯤꯝ ꯑꯃ ꯂꯥꯛꯇꯨꯅ ꯐꯥꯒꯠꯈ꯭ꯔꯦ ꯈꯨꯟ ꯉꯥꯛꯄ ꯃꯤꯑꯣꯏ ꯑꯃ ꯐꯥꯗꯨꯅ ꯄꯨꯅꯕ ꯍꯣꯠꯅꯔꯛꯄꯗꯒꯤ ꯂꯩꯀꯥꯏꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯅ ꯃꯨꯜꯍꯧꯔꯦ ꯍꯥꯏꯔꯤ ꯄꯥꯎ ꯑꯁꯤꯅ ꯍꯥꯏ ꯀꯃꯥꯟꯗꯣꯒꯤ ꯀꯥꯡꯕꯨ ꯑꯃ ꯂꯥꯛꯄꯒ ꯂꯣꯏꯅꯅ ꯁꯦꯛꯇꯥ ꯑꯋꯥꯡ ꯂꯩꯀꯥꯏꯗ ꯂꯩꯕ ꯌꯨꯝ ꯈꯔ ꯀꯣꯏꯁꯤꯟꯗꯨꯅ ꯆꯦꯛ ꯇꯧꯕꯒ ꯂꯣꯏꯅꯅ ꯌꯨꯝꯁꯤꯡ ꯑꯗꯨꯗ ꯂꯩꯔꯝꯕ ꯈꯨꯟ ꯉꯥꯛꯄꯁꯤꯡꯅ ꯁꯤꯖꯤꯟꯅꯕ ꯅꯣꯡꯃꯩ 12 ꯐꯥꯒꯠꯈꯤꯕꯒ ꯂꯣꯏꯅꯅ ꯃꯤꯑꯣꯏ ꯑꯃ ꯐꯥꯗꯨꯅ ꯄꯨꯅꯕ ꯍꯣꯠꯅ ꯍꯧꯖꯤꯛꯀꯤ ꯚꯤꯗꯤꯑꯣꯁꯦ ꯃꯌꯥꯝ ꯄꯨꯟꯅ ꯁꯨꯝ ꯌꯦꯡꯃꯤꯟꯅꯔꯦꯀꯣ ꯑꯗꯣ ꯃꯌꯥꯝ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯕ ꯃꯇꯝꯗ ꯃꯌꯥꯝ ꯀꯔꯤ ꯈꯟꯕꯤꯒꯦ ꯍꯥꯏꯕꯗꯤ ꯃꯌꯥꯝꯒꯤ ꯊꯃꯣꯏꯗ ꯃꯣꯏꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯈꯨꯠꯂꯥꯏ ꯂꯧꯈꯠꯄ ꯂꯥꯛꯏꯁꯦ ꯈꯨꯠꯂꯥꯏ ꯂꯧꯈꯠꯂꯤꯁꯦ ꯃꯌꯥꯝꯒꯤ ꯃꯇꯝ ꯋꯥꯈꯜꯗ ꯑꯩꯈꯣꯏꯒꯤ ꯑꯄꯦꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯕ꯭ꯔꯥ ꯑꯗꯒꯤ ꯊꯃꯣꯏ ꯀꯔꯤ ꯐꯥꯎꯕꯤꯒꯦ ꯃꯌꯥꯝꯒꯤ ꯃꯣꯠꯅꯤꯀꯣ ꯑꯩꯅ ꯍꯥꯏꯖꯔꯤꯁꯦ ꯃꯌꯥꯝꯒꯤ ꯃꯣꯠꯅꯤ ꯑꯗꯒꯤ ꯃꯌꯥꯝꯅ ꯀꯔꯤ ꯐꯥꯎꯕꯤꯒꯦ ꯊꯃꯣꯏꯗ ꯀꯔꯤ ꯐꯥꯎꯕꯤꯒꯦ ꯁꯤꯅꯤꯗ ꯑꯩꯅ ꯍꯪꯖꯅꯤꯡꯉꯤꯁꯤ ꯃꯌꯥꯝꯗꯁꯨ ꯑꯗꯒꯤ ꯑꯩꯒꯤ ꯑꯣꯏꯅꯁꯨ ꯁꯨꯃꯥꯏꯅ ꯈꯨꯠꯂꯥꯏ ꯂꯧꯈꯠꯄ ꯈꯣꯠꯄ ꯇꯧꯕꯁꯦ ꯑꯩꯒꯤ ꯑꯣꯏꯅꯁꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯖꯗꯦ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛꯁꯤ ꯂꯥꯟꯁꯤ ꯂꯣꯏꯗ꯭ꯔꯤ ꯍꯧꯖꯤꯛ ꯂꯥꯟ ꯂꯣꯏꯗ꯭ꯔꯤ ꯃꯐꯝ ꯄꯨꯝꯅꯃꯛꯇ ꯑꯗꯒꯤ ꯁꯣꯝ ꯅꯥꯀꯟꯗ ꯈꯤꯇꯪ ꯐꯔꯦ ꯍꯥꯏꯔꯒꯁꯨ ꯑꯁꯣꯝ ꯅꯥꯀꯟꯂꯣꯝꯗ ꯍꯦꯛꯇ ꯃꯐꯝ ꯑꯃꯗ ꯍꯧꯔꯛꯑꯦ ꯍꯥꯏꯕ ꯄꯣꯠꯁꯦ ꯑꯗꯣ ꯃꯤꯒꯤꯗꯤ ꯇꯁꯦꯡꯅ ꯍꯥꯏꯕꯗ ꯃꯤꯒꯤꯗꯤ ꯑꯩꯈꯣꯏꯗꯤ ꯁꯤꯒꯤ ꯂꯥꯟꯁꯦ ꯇꯧꯅꯕꯒꯤꯗꯃꯛꯇ ꯃꯣꯏꯗꯤ ꯄ꯭ꯂꯥꯟꯁꯦ ꯃꯃꯥꯡꯗꯒꯤ ꯌꯥꯠꯂꯒ ꯂꯩꯈ꯭ꯔꯕꯅꯤ ꯑꯗꯣ ꯃꯣꯏꯗꯤ ꯍꯨꯔꯥꯟꯒꯦꯔꯥ ꯀꯩꯗꯧꯒꯦꯒꯦ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯄ꯭ꯂꯥꯟꯁꯦ ꯍꯥꯟꯅ ꯌꯥꯠꯂ ꯂꯩꯔꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯈꯨꯠꯂꯥꯏꯗ ꯑꯣꯏꯔꯁꯨ ꯃꯇꯤꯛ ꯆꯥꯅ ꯄꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯂꯥꯟ ꯑꯆꯧꯕ ꯑꯝꯗ ꯁꯤꯖꯤꯟꯅꯒꯗꯕ ꯈꯨꯠꯂꯥꯏ ꯑꯗꯨꯗ ꯂꯥꯟ ꯑꯆꯧꯕ ꯑꯝꯗ ꯄꯥꯏꯒꯗꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯍꯥꯏꯕꯗꯣ ꯄꯨꯝꯅꯃꯛꯇꯣ ꯃꯣꯏꯅ ꯍꯧꯖꯤꯛꯁꯦ ꯄꯥꯏꯔꯒ ꯂꯩꯈ꯭ꯔꯕꯅꯦꯕ ꯑꯩꯈꯣꯏꯅ ꯃꯩꯇꯩꯒꯤ ꯑꯊꯧꯕ ꯏꯕꯨꯡ ꯏꯄ꯭ꯋꯥꯗꯒꯤ ꯁꯤꯡꯅ ꯇꯧꯔꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯂꯩꯕꯥꯛꯁꯦ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯍꯟꯕ ꯌꯥꯗꯦ ꯑꯗꯒꯤ ꯃꯃꯥ ꯂꯩꯕꯥꯛꯄꯨ ꯅꯨꯡꯁꯤꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯀꯔꯤꯝꯇ ꯃꯁꯥꯗ ꯈꯨꯠꯂꯥꯏ ꯌꯥꯎꯗꯅ ꯃꯄꯥꯡꯒꯜꯅꯗꯅ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯂꯩꯕꯥꯛꯁꯦ ꯉꯥꯛꯆꯔꯤꯅꯦꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯒꯤ ꯈꯨꯠꯂꯥꯏ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯁꯨꯃꯥꯏꯅ ꯄꯥꯏꯔꯦ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯈꯔꯗꯤ ꯑꯗꯨꯝ ꯇꯥꯕ ꯐꯪꯉꯤꯀꯣ ꯑꯗꯣ ꯄꯥꯏꯔꯤꯕ ꯈꯇꯪꯗꯣ ꯑꯁꯤꯒꯤ ꯑꯃꯨꯛ ꯂꯧꯈꯠꯈ꯭ꯔꯒꯗꯤ ꯀꯔꯤꯅꯣꯕ ꯇꯧꯗꯣꯏꯁꯦ ꯂꯥꯟꯁꯤꯅ ꯃꯄꯨꯡ ꯐꯥꯅ ꯂꯣꯏꯔꯒ ꯂꯧꯈꯠꯄꯤꯕ ꯑꯣꯏꯔꯗꯤ ꯀꯩꯁꯨꯝ ꯀꯥꯏꯗꯕ ꯂꯥꯟꯁꯤ ꯂꯣꯏꯕ ꯅꯠꯇ꯭ꯔꯤ ꯇꯁꯦꯡꯅ ꯂꯥꯟꯁꯤ ꯂꯣꯏꯕ ꯅꯠꯇ꯭ꯔꯤ ꯂꯥꯟꯁꯤ ꯂꯣꯏꯗ꯭ꯔꯤꯉꯩꯁꯤda ꯁꯨꯃꯥꯏꯅ ꯂꯧꯈꯠꯂꯒꯗꯤ ꯍꯧꯖꯤꯛ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯤꯒꯤꯗꯤ ꯍꯨꯔꯥꯟꯒꯦꯔꯥ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯍꯨꯔꯥꯟꯒꯦꯔꯥ ꯍꯥꯏꯗꯣ ꯃꯤꯗꯤ ꯄꯨꯄꯤ ꯊꯥꯕꯁꯤ ꯌꯥꯗꯦ ꯑꯗꯒꯤ ꯂꯤꯁꯥꯅꯦ ꯑꯗꯨꯅꯦ ꯑꯗꯥꯅꯦ ꯊꯤꯡꯉꯤꯁꯤꯡꯁꯦ ꯐꯅ ꯂꯥꯛ ꯊꯤꯡꯉꯁꯨ ꯃꯤꯒꯤꯗꯤ ꯁꯤꯁꯦ ꯑꯗꯨꯝ ꯊꯤꯡꯅ ꯂꯥꯟ ꯇꯧꯅ ꯍꯧꯖꯤꯛ ꯊꯤꯡꯅ ꯂꯥꯟ ꯇꯧꯅ ꯃꯤꯒꯤꯗꯤ ꯈꯨꯠꯂꯥꯏ ꯂꯩꯅꯕꯒꯤꯗꯃꯛꯇ ꯑꯗꯨꯝ ꯊꯥꯔꯒ ꯆꯨꯝꯄꯥꯛꯁꯦ ꯂꯩꯈ꯭ꯔꯕꯅꯦꯕꯀꯣ ꯑꯗꯨꯅ ꯃꯤꯒꯤꯗꯤ ꯈꯨꯠꯂꯥꯏꯁꯨ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯃꯇꯤꯛ ꯆꯥꯕ ꯈꯨꯠꯂꯥꯏꯁꯨ ꯁꯨꯝ ꯄꯥꯏꯔꯦꯗꯅꯀꯣ ꯑꯩꯈꯣꯏꯅ ꯂꯥꯟ ꯊꯦꯡꯅꯔꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯑꯊꯧꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯂꯥꯟ ꯊꯦꯡꯅꯔꯤꯁꯤꯗꯤ ꯃꯁꯥꯒꯤ ꯃꯄꯥꯡꯒꯟ ꯈꯛꯇꯅꯤ ꯍꯥꯏꯕ ꯃꯄꯥꯡꯒꯟ ꯈꯛꯇꯅ ꯂꯥꯟ ꯁꯣꯛꯅꯕꯅꯤ ꯑꯗꯨꯅꯕꯨ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯔꯕ ꯃꯩꯇꯩ ꯑꯊꯧꯕ ꯏꯆꯤꯜ ꯏꯅꯥꯎ ꯀꯌꯥꯁꯨ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯃꯊꯋꯥꯏ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯀꯠꯈ꯭ꯔꯦꯀꯣ ꯃꯌꯥꯝ ꯑꯃꯁꯨ ꯀꯠꯈ꯭ꯔꯦꯀꯣ ꯑꯗꯣ ꯅꯨꯡꯉꯥꯏꯇꯦ ꯁꯤꯁꯨ ꯇꯁꯦꯡꯅ ꯑꯩꯈꯣꯏꯒꯤ ꯃꯇꯤꯛ ꯆꯥꯕ ꯑꯗꯒꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯑꯗꯒꯤ ꯑꯃ ꯂꯩꯔꯝꯃꯒꯗꯤ ꯁꯤꯒꯤ ꯊꯧꯗꯣꯛꯁꯤꯁꯨ ꯑꯁꯨꯛ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯏꯕꯨꯡ ꯏꯄ꯭ꯋꯥꯅ ꯂꯩꯇꯕꯁꯤꯗꯤ ꯁꯨꯃꯥꯏꯅ ꯂꯩꯇꯕꯁꯤꯁꯨ ꯂꯩꯔꯣꯏꯗꯣꯏꯅꯦꯕꯀꯣ ꯑꯗꯒꯤ ꯇꯧꯔꯣꯏꯗꯣꯏꯅꯦꯕꯀꯣ ꯑꯗꯒꯤ ꯑꯉꯝ ꯑꯊꯧꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯂꯩꯕꯤꯔꯤꯕ ꯑꯉꯝ ꯑꯊꯧꯁꯤꯡꯅ ꯁꯤꯁꯦ ꯁꯠ ꯂꯥꯎꯅ ꯂꯣꯏꯁꯟꯕꯤꯕ ꯅꯠꯇꯕ ꯑꯗꯨ ꯂꯣꯏꯁꯟꯗ꯭ꯔꯤꯉꯩꯁꯤꯗ ꯃꯣꯏꯅꯁꯨ ꯂꯣꯏꯁꯟꯕꯁꯨ ꯉꯝꯗ꯭ꯔꯦ ꯃꯣꯏꯅꯁꯨ ꯂꯣꯏꯁꯟꯕ ꯉꯝꯗ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯅ ꯑꯗꯒꯤ ꯏꯕꯨꯡ ꯏꯄ꯭ꯋꯥ ꯃꯌꯥꯝꯅ ꯂꯝꯁꯤ ꯏꯃꯥ ꯂꯩꯕꯥꯛꯁꯤ ꯀꯥꯏꯕ ꯌꯥꯗꯦꯅ ꯉꯥꯛꯆꯔꯦ ꯑꯗꯣ ꯇꯁꯦꯡꯅ ꯃꯣꯏ ꯉꯥꯛꯇꯪ ꯏꯟꯊꯣꯛꯑꯒ ꯂꯩꯔꯝꯃꯒꯗꯤ ꯍꯧꯖꯤꯛ
ꯂꯩꯔꯤꯕ ꯐꯤꯕꯝꯁꯦ ꯑꯩꯒꯤ ꯃꯣꯠꯇ ꯂꯩꯅꯤ ꯁꯨꯃꯥꯏꯅ ꯂꯩꯅꯤ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯊꯥꯖꯕ ꯉꯝꯗꯦ ꯑꯗꯒꯤ ꯑꯩꯈꯣꯏꯁꯨ ꯌꯥꯝ ꯀꯟꯅ ꯍꯥꯏꯕꯁꯨ ꯍꯥꯏꯅꯤꯡꯗꯦ ꯍꯥꯏꯕꯗꯤ ꯌꯥꯝ ꯀꯟꯅ ꯍꯥꯏꯔꯨꯔꯒꯁꯨ ꯑꯗꯨꯗ ꯇꯧꯕꯅꯤꯅ ꯍꯥꯏꯅꯤꯡꯗꯦ ꯑꯗꯨꯒ ꯁꯤ ꯍꯧꯖꯤꯛ ꯈꯨꯠꯂꯥꯏ ꯂꯧꯈꯠꯂꯤꯁꯦ ꯍꯧꯖꯤꯛ ꯃꯇꯝ ꯆꯥꯗ꯭ꯔꯤꯕ꯭ꯔꯥꯅꯁꯨ ꯈꯜꯂꯤꯀꯣ ꯑꯗꯒꯤ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯂꯩꯕꯤꯔꯤꯕ ꯑꯉꯝ ꯑꯊꯧꯁꯤꯡꯅ ꯂꯥꯟꯁꯦ ꯈꯔ ꯊꯨꯅ ꯂꯣꯏꯁꯤꯟꯕꯤꯅꯕꯁꯨ ꯍꯣꯠꯅꯕꯤꯌꯨ ꯋꯥꯕ ꯍꯥꯏꯕꯁꯦ ꯍꯧꯖꯤꯛ ꯃꯇꯝꯗ ꯂꯣꯏꯅ ꯋꯥꯅꯔꯦ ꯋꯥꯗꯕ ꯁꯤ ꯂꯩꯇ꯭ꯔꯦꯀꯣ ꯍꯧꯖꯤꯛꯁꯦ ꯋꯥꯗꯕ ꯃꯤ ꯂꯩꯇ꯭ꯔꯦ ꯑꯗꯣ ꯍꯥꯏꯅ ꯌꯨꯝ ꯀꯩ ꯂꯩꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤꯗꯤ ꯈꯔ ꯍꯥꯏꯅ ꯐꯔꯤ ꯍꯧꯖꯤꯛ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕ ꯃꯤꯁꯤꯡꯁꯤꯒꯤ ꯃꯊꯃꯣꯏꯁꯦ ꯍꯧꯖꯤꯛ ꯀꯔꯤꯅꯣ ꯃꯣꯏꯅ ꯈꯜꯂꯒ ꯍꯧꯖꯤꯛ ꯍꯤꯡꯉꯝꯗꯣꯏꯁꯦ ꯀꯔꯤ ꯈꯜꯂꯒꯅꯣ ꯃꯣꯏꯅ ꯍꯤꯡꯉꯝꯗꯣꯏꯁꯦ ꯑꯗꯨꯅ ꯁꯤꯁꯨ ꯑꯩꯒꯤ ꯏꯃꯨꯡꯗ ꯊꯣꯛꯄꯅꯤ ꯑꯗꯒꯤ ꯑꯩꯒꯤ तसेंना हाबदे अगी इमुंगदा थोपनी हाना अखोई लेबिरिबा अखोई पानबिरिबा हजिजिकी कई हाइदनो अखोई अंगम अथौसिंगना सुमाइना खनबिरगदी अई इमुंगदा थोपनी अईगिनेना खनबो ओरगदी तसेंना हाना बु लोइसलगदरा ना अई वाखनदबो खले असि खनबा ngамदबसना लोइसनदबरा ना सु खले खंगदे सि मोइदा अखोई तसेंना अखोइना हाइजगदबोदी को अमा अमा हाइरगा अदु अदा तौनरकनी तसेंना अखोइगी ओइनादि लानसे लोइहनबिरो लान लोइहनबिरो वाबा याबा वारे अदगी इबुंग इपा मयाम अमगी मथवाइसु इमा लेबागीदमक्ता खलगा थवाई कखरबनिको हजिसे अदुना हजिसे लुखरा पखरा अदगी सिंगना अखोइगी मै इमा लेबागसे लुखा पखरा सिंगना कनो तौरेबको अदुनगी अंगम अथौसिंगना लानसे खरा थुनासु लोइसलबिरो सिनि कोइना हाइजनिंगसे याम हाइजनिंगसे लानसे अंगम अथौसिंगना अखोइगी अथोपा मतमना लोइसनबिनाबो होनाबियो अदगी हौजि सुमाइना खुलाई लौखटपगी ना तौरिसे सि खुलाई लौखटपसिसु हौजि लान लोइद्रमनिना अखोइ तसिंगना अकीबा फावे हाबदी सुमाइना लौखटखरकान्दा अमु करी तौरकदोइनो ना खनबदा अखोइगी तसिंगना अमु इचिल नाउ अखोइ इबुंग नुपासिंगजे करी फिबमदा अमु लाकनी करी तौरकनी हाबदा तसिंगना थावोइजि तनिक लाउजिगो अदुना ngam अथौसिंगना प्लीज अखोइगी नुसिबिना अखोइगी शांति लेना मुक्ता हानगी दुमाइना अखोइसे जुंग कई मसा मसागी अखोइगी मरमदमदा हनबा जाना बगीदमक्ता ngam अथौसिंगना अखोइगी अतोपा मतमदा सिनबियो तसेंना वारेको तसेंना वारे हाइदे तसेंना वारबनिको हजिसे तसेंना वारबनिको अदो मयाम ngasi di video se matang se sumna sinjarage मयाम बाय बाय।